Maheshwar Thounaojam lakadoriba Taragnipan Suba Lok Sabha election da RPI Athawale da mirep oiragani hairi. RPI Athawale gi National Secretary Maheshwar Thounaojam na lakadoriba Taragnipan Suba Lok Sabha election da RPI gi mirep oina thengnaragani haina laukthokre. Ingkum jalisima samapan nifuga tareta India ning taba fangduna tongan political party kaya gi government leiba asida laikre. Asukuina leiba asida tongan sarkar kaya laikraba leiba asida saukat thorangi lamda khumang sinna sangsillagarba matam asida ngasiri Manipur madupuna adugi ona tainabo oina lamdam asigi yelomi singna siba changba anigi langdai de leptuna leiri development gi thawai hingmana hena maru oi haibigi wakalonda tha taraga mathoi chupna lamdam asigi yelomi singna thengnariba awaba asi thengnaduna opposition amadi ruling thidana leiba asigi phamnaiba makok thongba luchingba kayagi thong thinduna lamdam asigi yelomi singi damakta khonaduna lakchabani mahaki thabak thauda asida mahakna National Secretary oijriba RPI Athawale gi maikaidagi ayetpa apanba matapirakpa leitri ngasi fawba mahaki khongthang khudingmakta lamdam asigi miyam amade mahaki party gi maikaidagi support tawduna lakli haina su phongdokhi mahakna makhatana vote kabana mahaki aroiba panthung nate vote mai paknanaba tongan ba strategy kaya leramgani madu punamakna ima iben ahal laman khwai punamakna thengnabiro hojek lamdam asigi yelomi singna thengnariba singase mayok naduna lamdam asigi yelomi kannanaba khonabada oina mahaki khwai gi maru oiba thaudang lojage hainasu phongdokhi hairi aina thongjaba laujaba ani ngakda ai sing yeba takti bai ba sainga ai thok tawda freedom phongde ben pamdani kadina yesalakta bai tungang ga hata ngan no du nang changsel lu bai no adu tu bai no adu da tawda ki ma sawrani ni adu sawrani ni hai ko se adu ko yorgadi ai bo ne su jai adu la ai ngi ko se ma tamni what mai pam dang ati bai pandam ni what mai pa ma tunda ready ma ko na changi ba ne adu chang ma tunda ai ni ani giring chali tamta yelo mi tamta ma le ba tamta achumba na pa torpa senduk da torpa matamda ikun changa da torpa matamda ani ko chang di yeti da ne ai yet da bre bani ai khatra ma thoi se ai RPI se yaur ai party tok tok mi am mi ne secretary ai jari ai na ai tawre ai changsel ai yet da bre bani ai kon torpa bre bani ong tang kon torpa matamda ai mai ta do ong tang bai national president ong tang kon torpa me ai tang hena ngang matam e tang ying bi ya ga ta ai kon da sa tu da dai party mo gen hai matam da e ka mo amon hai tapadi ai na to matam ai ko ting matam da chuma kita torpa matam da ai party nei ba RPI ni yel aroi hai se aduna ai da ai ngon da power hai tare aduna ai na imalai ba ki to matam da ai na changsen ba matam da freedom phang da changsen ba ngam do adu ka tani yeng ai ba ai adu da adu me kan Imali ba na